ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯏꯔꯥꯟꯗꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯍꯣꯟꯗꯣꯔꯛꯄ ꯍꯧꯈ꯭ꯔꯦ꯫ ꯈꯥꯃꯦꯅꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯌꯥꯏ ꯈꯟꯕꯗꯒꯤ ꯏꯔꯥꯟꯗ ꯂꯩꯔꯝꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯍꯣꯟꯗꯣꯔꯛꯄ ꯍꯧꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯀꯃꯔꯁꯤꯌꯦꯜ ꯐ꯭ꯂꯥꯏꯠ 2ꯗ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯍꯣꯟꯗꯣꯔꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯏꯔꯥꯟꯅ ꯅꯣꯡꯊꯛ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈꯤꯕ ꯃꯔꯝꯅ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ ꯁꯔꯚꯤꯁꯇ ꯑꯄꯟꯕ ꯊꯣꯛꯍꯟꯈ꯭ꯔꯕꯅꯤ꯫ ꯇꯦꯍꯔꯥꯟꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯅ ꯏꯟꯗꯤꯌꯥ ꯃꯆꯥ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇ ꯄꯥꯎ ꯐꯥꯎꯔꯛꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯨꯔꯤꯁꯠ, ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕꯁꯤꯡ ꯈꯨꯗꯛꯇ ꯏꯔꯥꯟ ꯊꯥꯗꯣꯛꯅꯕ ꯈꯪꯍꯟꯈꯤ꯫ ꯏꯔꯥꯟꯗ MBBS ꯇꯝꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯒꯤ ꯄꯥꯎ ꯇꯥꯕ ꯂꯩꯈꯤ, ꯑꯗꯨꯕꯨ ꯃꯁꯥꯃꯛꯅ ꯎꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯊꯤꯡꯖꯤꯟꯈꯤꯕꯅ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯦꯞꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯏꯔꯦꯡ ꯅꯥꯒꯥ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯗ ꯀꯤꯍꯜꯂꯝꯕꯗ ꯆꯦꯟꯅꯔꯤꯕ KNFPꯒꯤ ꯀꯃꯥꯟꯗꯔ ꯌꯥꯎꯅ ꯆꯦꯟꯅꯕꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯔꯛꯀꯗꯕꯅꯤ NPO꯫ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯄꯨꯡ 13:30 ꯇꯥꯕ ꯃꯇꯝꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯏꯔꯦꯡ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯍꯧꯖꯤꯛ ꯚꯥꯔꯠ ꯁꯔꯀꯥꯔꯒꯁꯨ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯆꯠꯊꯔꯤꯕ UPFꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ KNFPꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯂꯣꯀꯦꯜ ꯃꯤꯌꯥꯝꯅ ꯁꯥꯖꯕ ꯋꯦꯇꯤꯡ ꯁꯦꯠ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯇꯧꯔꯝꯕ ꯑꯃꯁꯨꯡ KNFPꯒꯤ ꯀꯃꯥꯟꯗꯔ ꯇꯥꯏꯒꯔ ꯀꯦꯞꯖꯦꯟꯅ ꯚꯤꯂꯦꯖ ꯆꯤꯌꯔꯃꯦꯟꯗ ꯀꯤꯍꯜꯂꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ NPOꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ NPO ꯁꯦꯅꯥꯄꯇꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯋꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ KNFPꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯈꯨꯜꯒꯤ ꯋꯦꯇꯤꯡ ꯁꯦꯠ ꯊꯨꯒꯥꯏꯔꯝꯕꯗ ꯅꯠꯇꯅ ꯈꯨꯜꯒꯤ ꯋꯦꯇꯤꯡ ꯁꯦꯠꯇ ꯀꯨꯀꯤ ꯂꯦꯟꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯏꯔꯒ ꯊꯝꯂꯝꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯈꯠꯅꯕ ꯍꯧꯕ ꯑꯃꯁꯨꯡ ꯑꯁꯥꯎꯕ ꯄꯣꯛꯍꯟꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯑꯃꯁꯨꯡ ꯌꯥꯕ ꯉꯝꯂꯣꯏ꯫ KNFPꯒꯤ ꯁꯕꯁ꯭ꯇꯥꯟ ꯀꯃꯥꯟꯗꯔ ꯇꯥꯏꯒꯔ ꯀꯦꯞꯖꯦꯟ ꯑꯦꯂꯥꯏꯁ ꯊꯥꯡꯕꯣꯏ ꯀꯦꯞꯖꯦꯟ ꯑꯦꯂꯥꯏꯁ ꯍꯥꯎꯒꯦꯟꯊꯥꯡ ꯀꯦꯞꯖꯦꯟꯅ ꯏꯔꯦꯡ ꯅꯥꯒꯥ ꯚꯤꯂꯦꯖꯀꯤ ꯆꯤꯌꯔꯃꯦꯟꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯔꯝꯕ ꯑꯃꯁꯨꯡ ꯈꯨꯜꯗ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯔꯝꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯊꯧꯑꯣꯡꯅꯤ꯫ ꯂꯣꯏꯅꯅ ꯔꯤꯖꯟ ꯑꯗꯨꯒꯤ ꯁꯥꯟꯇꯤ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯀꯝꯃꯨꯅꯦꯜ ꯍꯥꯔꯃꯣꯅꯤꯗ ꯍꯛꯊꯦꯡꯅꯅ ꯆꯤꯡꯅꯕ ꯑꯃꯅꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯛꯅꯕ ꯈꯨꯜ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯍꯥꯏꯅ NPOꯅ ꯂꯧꯗꯦ꯫ ꯊꯧꯑꯣꯡ ꯑꯗꯨ ꯅꯥꯒꯥ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯍꯛꯊꯦꯡꯅꯅ ꯆꯤꯡꯅꯕ ꯑꯃꯅꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯑꯀꯤꯕ ꯄꯤꯕ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯌꯩꯈꯥꯏ ꯊꯨꯒꯥꯏꯕꯒꯤ ꯊꯧꯑꯣꯡ ꯈꯛꯇ ꯅꯠꯇꯅ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃꯠꯇꯗ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯈꯥꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯅ ꯁꯔꯦꯟꯗꯔ ꯇꯧꯗ꯭ꯔꯕꯗꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯂꯣꯟꯊꯣꯛꯇꯕ ꯚꯥꯕꯣꯛ ꯑꯃ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯖꯁꯇꯤꯁ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯇꯨꯅ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯖꯁꯇꯤꯁ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ 12 ꯇꯣꯡꯕ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯃꯤꯑꯣꯏ 13 ꯇꯣꯡꯈꯤꯕ ATR-42-500 ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯀꯥꯁꯥꯔ ꯃꯅꯥꯛꯇ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨ ꯆꯤꯡꯖꯥꯎꯒ ꯅꯛꯅꯕ ꯃꯐꯝ ꯑꯃꯗ ꯐꯠꯇ ꯍꯥꯎꯊꯤꯒꯤ ꯃꯔꯛꯇ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯂꯛꯈꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨ ꯕꯥꯔꯗꯔꯗꯒꯤ ꯃꯥꯡꯈꯤꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯅ ꯐ꯭ꯂꯥꯏꯠ ꯇ꯭ꯔꯦꯀꯤꯡ ꯗꯦꯇꯥ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯅ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯈꯤ꯫ ꯐ꯭ꯂꯥꯏꯠ ꯔꯦꯗꯥꯔ 24ꯒꯤ ꯃꯇꯨꯡ ꯏꯟꯅ ATR-42-500 ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨ ꯏꯟꯗꯣꯅꯦꯁꯤꯌꯥꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯃꯦꯔꯤꯟ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯐꯤꯁꯔꯤꯖꯅ ꯆꯂꯥꯏꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯕꯥꯔꯗꯔꯗꯒꯤ ꯃꯥꯡꯈꯤꯕꯅꯤ꯫ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨ ꯁꯃꯨꯗ꯭ꯔꯒꯤ ꯃꯊꯛꯇ ꯑꯅꯦꯝꯕ ꯑꯦꯜꯇꯤꯆꯨꯗꯇ ꯄꯥꯏꯈꯤꯕꯅꯤ꯫ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯤꯒꯅꯦꯜ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯂꯩꯕ ꯃꯀꯥꯁꯥꯔ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯂꯣꯝ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ 4:20 UTCꯗ ꯐꯪꯈꯤꯕꯅꯤ꯫ ꯂꯣꯀꯦꯜ ꯃꯤꯗꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯔꯤꯄꯣꯔꯠ ꯑꯃꯗ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨ ꯂꯣꯀꯦꯜ ꯇꯥꯏꯝꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:38 ꯂꯣꯝ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯗ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ 9 ꯑꯃꯁꯨꯡ ꯄꯦꯁꯦꯟꯖꯔ 3 ꯇꯣꯡꯈꯤ ꯍꯥꯏꯅꯁꯨ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯃꯨꯠꯈꯤꯕꯒꯤ ꯃꯇꯝ ꯊꯥꯅꯔꯛꯂꯦ꯫ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯍꯧꯔꯝꯕ ꯄꯥꯝꯕꯤ ꯃꯈꯜ 15 ꯃꯥꯡꯈ꯭ꯔꯦ꯫ ꯄꯣꯂꯨꯁꯟ ꯄꯣꯂꯤꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯗꯨꯅ ꯊꯕꯛ ꯑꯣꯟꯊꯣꯛꯇꯕ ꯃꯔꯝꯅ ꯀꯨꯝꯖꯥ 2033 ꯐꯥꯎꯕꯗ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯇꯨꯅ ꯈꯨꯠꯁꯦꯝꯒꯤ ꯄꯥꯠ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ ꯄꯥosingna ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯥꯃꯛ ꯕꯣꯇꯦꯅꯤꯁꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯀꯨꯃꯥꯔꯅ ꯍꯥꯏ
ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯃꯣꯠꯁꯤꯜꯂꯛꯄ ꯃꯔꯝꯅ ꯅꯤꯡꯊꯤꯖꯔꯕ ꯋꯦꯠꯂꯦꯟꯗꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯃꯥꯡꯁꯤꯜꯂꯛꯂꯦ꯫ ꯃꯍꯧꯁꯥꯅ ꯐꯪꯂꯝꯕ ꯄꯥꯝꯕꯤ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯎꯕ ꯐꯪꯂꯛꯇ꯭ꯔꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯣꯛꯇꯥꯛꯀꯤ ꯃꯔꯝꯗ ꯊꯤꯒꯠꯇꯨꯅ ꯂꯥꯛꯂꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯀꯨꯃꯥꯔꯅ ꯍꯥꯏ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯍꯧꯕ ꯄꯥꯝꯕꯤ ꯃꯈꯜ 700-800 ꯔꯣꯝꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯁꯤꯡꯗ ꯍꯧꯕ ꯄꯥꯝꯕꯤ ꯃꯈꯜ ꯈꯔꯅ ꯄꯥꯠꯀꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅ ꯊꯝꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯝꯕꯤꯁꯤꯡ ꯂꯩꯇ꯭ꯔꯕꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠꯁꯨ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯒꯅꯤ꯫ ꯔꯥꯝꯁꯥꯔ ꯁꯥꯏꯠꯇ ꯌꯥꯎꯗꯨꯅ ꯃꯥꯂꯦꯝꯗ ꯃꯃꯤꯡ ꯆꯠꯂꯕ ꯄꯥꯠ ꯑꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯐꯪꯂꯤꯕ ꯄꯥꯝꯕꯤ ꯃꯈꯜꯁꯤꯡ ꯑꯁꯤꯅ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯜꯂꯛꯄ ꯃꯔꯝꯅ ꯊꯥꯡꯒꯅꯆꯤꯡꯕ ꯃꯅꯥꯛ ꯅꯛꯄ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯥꯂꯦꯝꯗ ꯃꯃꯤꯡ ꯂꯩꯔꯕ ꯄꯥꯠ ꯑꯁꯤꯗ ꯏꯇꯤꯟꯐꯝ ꯑꯣꯏꯔꯤꯕ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯝꯕꯨꯜ ꯇꯨꯔꯦꯜꯁꯨ ꯑꯃꯅꯤ꯫ ꯏꯝꯐꯥꯜ ꯃꯌꯣꯟꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡ ꯐꯥꯎꯅ ꯆꯦꯜꯂꯤꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯣꯠꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯁꯤꯡꯁꯨ ꯑꯁꯨꯝ ꯃꯣꯠꯁꯤꯜꯂꯛꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯨꯝꯖꯥ 1950ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯄꯣꯠꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯌꯥꯝꯕ ꯏꯁꯤꯡ ꯂꯝꯕꯤꯗ ꯇꯧꯔꯝꯃꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯑꯃꯁꯨꯡ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯍꯤꯗ ꯍꯥꯞꯇꯨꯅ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯂꯤ꯫ ꯃꯇꯝꯗꯨꯗ ꯏꯁꯤꯡ ꯃꯣꯠꯁꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜꯗ ꯐꯠꯇ ꯍꯥꯎꯊꯤ ꯀꯌꯥ ꯂꯪꯊꯔꯛꯄ ꯃꯔꯝꯅ ꯏꯁꯤꯡꯒꯤ ꯐꯤꯕꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯥꯛ ꯌꯧꯅ ꯃꯣꯠꯁꯤꯜꯂꯛꯂꯦ꯫ ꯀꯨꯝꯖꯥ 2010-11 ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯁꯤꯡꯒꯤ ꯃꯇꯥꯡ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯃꯄꯨꯡ ꯐꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯏꯟꯇꯔꯅꯦꯁꯅꯦꯜ ꯖꯔꯅꯦꯜ ꯑꯃꯗ ꯐꯣꯡꯈꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯄ꯭ꯔꯣꯐꯦꯁꯔ ꯀꯨꯃꯥꯔꯅ ꯍꯥꯏꯈꯤ꯫ ꯃꯇꯝꯗꯨꯗ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕꯗ ꯊꯣꯏꯗꯣꯛꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯣꯠꯄ ꯇꯨꯔꯦꯜꯁꯤꯡꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯄ ꯏꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯠꯀꯤ ꯏꯁꯤꯡꯗ ꯕꯦꯛꯇꯦꯔꯤꯌꯥ ꯑꯃꯁꯨꯡ ꯑꯇꯩ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯣꯠꯄ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔꯅ ꯄꯥꯠ ꯑꯁꯤ ꯇꯝꯅ ꯆꯦꯟꯊꯔꯛꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯁꯤꯡ ꯂꯨ ꯅꯥꯜꯍꯟꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯏꯈꯠꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯂꯨꯄꯥ ꯂꯥꯈ ꯀꯌꯥ ꯊꯥꯗꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯂꯧꯈꯠꯂꯕꯁꯨ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯊꯨꯝꯃꯤ ꯆꯦꯟꯗꯕ ꯃꯍꯧꯁꯥꯒꯤ ꯄꯥꯠ ꯑꯃ ꯑꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯍꯩꯀ꯭ꯔꯛ ꯑꯃꯗꯤ ꯊꯥꯡꯖꯤꯡꯅꯆꯤꯡꯕ ꯀꯌꯥ ꯍꯦꯛꯇꯨꯅ ꯏꯝꯐꯥꯜꯗ ꯄꯨꯈꯠꯂꯝꯕꯁꯨ ꯉꯁꯤꯗꯤ ꯄꯥꯠ ꯑꯁꯤꯗ ꯄꯥꯝꯕꯤ ꯃꯈꯜ ꯑꯌꯥꯝꯕ ꯃꯁꯛ ꯎꯕ ꯐꯪꯂꯛꯇ꯭ꯔꯦ꯫ ꯕꯤꯍꯥꯔꯒꯨꯝꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯊꯥꯡꯖꯤꯡ ꯄꯨꯊꯣꯛꯂꯒ ꯀꯦꯖꯤꯗ ꯂꯨꯄꯥ 1,600ꯗꯒꯤꯅ 1,000 ꯐꯥꯎꯕꯗ ꯌꯣꯟꯕ ꯊꯦꯡꯅꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯩꯀ꯭ꯔꯛ ꯑꯃꯁꯨꯡ ꯊꯥꯡꯖꯤꯡꯅꯆꯤꯡꯕ ꯃꯁꯛ ꯎꯔꯛꯇꯕ ꯌꯥꯏ꯫ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯍꯧꯔꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯝꯕꯤ ꯃꯈꯜ 15 ꯀꯥꯡꯈꯨꯜ ꯃꯨꯠꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯗ꯭ꯔꯕꯗꯤ ꯀꯨꯝꯖꯥ 2036 ꯌꯧꯔꯛꯄꯗ ꯄꯥꯠ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯨꯝꯃꯤ ꯆꯦꯟꯗꯕ ꯄꯥꯠ ꯑꯁꯤꯒꯤ ꯐꯨꯝꯗꯤꯁꯤꯡꯁꯨ ꯃꯥꯡꯁꯤꯜꯂꯛꯄꯅ ꯄꯥꯠꯀꯤ ꯏꯀꯣꯁꯤꯁꯇꯦꯝꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯛꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯀꯦꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛꯁꯤꯡꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ (ꯌꯨꯀꯦ) ꯂꯩꯉꯥꯛꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯣꯛꯂꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯃꯁꯨꯡ ꯑꯣꯠ ꯅꯩꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯄꯥꯡꯊꯣꯛꯀꯅꯤ ꯂꯥꯎꯊꯣꯛꯈꯤꯕ ꯃꯤꯈꯜ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯍꯤꯟꯗꯨꯁꯤꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯐꯨꯔꯨꯞ ꯀꯌꯥꯕꯨ ꯑꯣꯠ ꯅꯩꯕ ꯑꯃꯗꯤ ꯍꯥꯠꯇꯣꯛꯄꯤꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯥꯎꯁ ꯑꯣꯐ ꯀꯃꯟꯁꯇ ꯄꯨꯈꯠꯇꯨꯅ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯑꯣꯄꯣꯖꯤꯁꯟ ꯀꯟꯖꯔꯚꯦꯇꯤꯚ ꯄꯥꯔꯇꯤꯒꯤ ꯑꯦꯝ.ꯄꯤ. ꯕꯣꯔꯕꯦꯀ꯭ꯔꯝꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯂꯩꯉꯥꯛꯂꯤꯕ ꯂꯦꯕꯔ ꯒꯚꯔꯟꯃꯦꯟꯠꯇ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯐꯨꯔꯨꯞꯁꯤꯡꯕꯨ ꯉꯥꯛ-ꯁꯦꯟꯅꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯛꯁꯤꯜꯂꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯊꯪ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯑꯃꯁꯨꯡ ꯚꯣꯇꯔꯁꯤꯡꯕꯨ ꯑꯀꯤ-ꯑꯈꯪ ꯌꯥꯎꯍꯟꯗꯅ ꯃꯤꯈꯜꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯅꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯍꯤꯟꯗꯨꯁꯤꯡꯒꯤ ꯑꯣꯜ ꯄꯥꯔꯇꯤ ꯒ꯭ꯔꯨꯞꯀꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯑꯦꯝ.ꯄꯤ. ꯕꯣꯔꯕꯦꯀ꯭ꯔꯝꯅ ꯌꯨꯀꯦꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯦꯝꯕꯔꯁꯤꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯍꯤꯟꯗꯨꯁꯤꯡꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕꯇ ꯅꯠꯇꯅ ꯍꯥꯠꯄꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯥꯏꯁꯪꯁꯤꯡ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯕꯤꯔꯦ ꯍꯥꯏꯅꯁꯨ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯎꯈ꯭ꯔꯨꯜꯗ ꯋꯥꯔꯦꯟꯠ ꯑꯣꯐ ꯑꯦꯔꯦꯁꯠ ꯏꯁꯨ ꯇꯧꯕ ꯆꯠꯂꯨꯕ ꯑꯣ.ꯁꯤ. ꯑꯃ ꯊꯥꯡꯅ ꯊꯤꯜꯂꯛꯄꯗꯒꯤ ꯁꯤꯔꯝꯒꯗꯧꯔꯦ꯫ ꯁꯦꯁꯟ ꯖꯖ ꯎꯈ꯭ꯔꯨꯜꯒꯤ ꯀꯣꯔꯠꯅ ꯋꯥꯔꯦꯟꯠ ꯏꯁꯨ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯃꯉꯣꯟꯗ ꯋꯥꯔꯦꯟꯠ ꯑꯣꯐ ꯑꯦꯔꯦꯁꯠ ꯏꯁꯨ ꯇꯧꯕ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯊꯥꯡꯅ ꯊꯤꯜꯂꯛꯄꯗꯒꯤ ꯁꯤꯔꯝꯒꯗꯧꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯁꯣꯝꯗꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣ.ꯁꯤ. ꯏꯟꯁꯄꯦꯛꯇꯔ ꯖꯦꯝꯁꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯈꯔꯒ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜꯒꯤ ꯇꯥꯂꯤ ꯚꯤꯂꯦꯖꯇ ꯂꯩꯕ ꯐꯥꯁꯠꯃꯦꯟ ꯔꯨꯡꯁꯨꯡ ꯆꯍꯤ 54 ꯑꯄꯣꯛꯄ ꯀꯄꯥꯡꯁꯨꯏ ꯔꯨꯡꯁꯨꯡ ꯀꯧꯕ ꯑꯃꯒꯤ ꯌꯨꯝꯗ ꯋꯥꯔꯦꯟꯠ ꯑꯣꯐ ꯑꯦꯔꯦꯁꯠ ꯑꯗꯨ ꯊꯤꯟꯕ ꯆꯠꯈꯤ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯋꯥꯔꯦꯟꯠ ꯏꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯣꯔꯠꯅ ꯋꯥꯔꯦꯟꯠ ꯏꯁꯨ ꯇꯧꯔꯤꯕ ꯐꯥꯁꯠꯃꯦꯟ ꯔꯨꯡꯁꯨꯡ ꯑꯁꯤꯅ ꯊꯥꯡ ꯑꯃ ꯂꯣꯠꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯒ
पुलिस ऑफिसर अदुदा अटैक तौरखिबनी रिपोर्ट असिना मखा ताना हारिबना फास्टमैन रुंगसुंगना सोमदाल पुलिस स्टेशन की ओसीगी थबाकता थांगना थिनबदगी सोकुना खुदक्ता लायंग पसथनबगीदमक्ता लोकल हेल्थ केयर सेंटर अमदा पुखतकी लोइनना सेंटर असिदगी मखा ताना डिस्ट्रिक्ट हॉस्पिटल उखुरदा रिफर तौकी जेनरिबा मियोय अदुबु मखा ओसी असिगा लागमिनखिबा पुलिस पर्सनल सिंह अदुना ओवर पावर तौनबा होनबदा अमुकसु अटैक तौनबा होनरकी अदुबु जेसामी की SDPO की कमान मखादा डिस्ट्रिक्ट हेडक्वार्टर्स की अहेनबा BN फोर्स टीम सिंह लाकुना सेनरीबा एक्यूज अदुना मफम अदुदगी नाथोक्तुना सेनबा होनरिङैदा ओवर पावर तौदुना फाखी थौदोक थोकफमदा उखरुल पुलिस स्टेशन की OC सु लाकुना येंसिलमकी लोइनना थौदोक असिदा सेनरीबा फर्स्टमैन रुंगसुंगी मथक्ता मखाताना थिजिनबगीदमक्ता सोमदान पुलिसना क्रिमिनल केस अमा लखोटख्रे हाइरे साउथ कोरिया की हाने की प्रेसिडेंट युन सुक योल मार्शल लो थमलुबगीदमक्ता चही मंगा की जेल की चेराक फंख्रे साउथ कोरिया की हाने की प्रेसिडेंट युन सुक योल मार्शल लो थमलुबगीदमक्ता चही मंगा की जेल की चेराक फंख्रे हाइना सियोल की रिपोर्ट अमना फोंदोरकले निंगसिंगबा याबदी हौकिबा चही लिसिंग अनि कुनमरी की डिसेंबर थादा मतम अदुगी साउथ कोरिया की प्रेसिडेंट ओइरंबा युन सुक योलना मार्शल लो थमदुना लेबाक असिगी पुवारीदा अमुबा कारी तैसिनखिबनी मदुगी मतुंगदा लेबाक असिगी लेंगाक शासन पारिबा लुसिंगबा सिंगना महाकना जथखिबा थौंग अदुबो अकनबा मुओंगदा यानिंगदा फोंदोकपगा लोइनना फानबा कयारक होनखिबनी महाकी थौंग अदु ओपोजिशन पार्टी सिंगनदी सीबगी चेराक फावबा पिगदबनी हाइना डिमांड तौखिबनी अदुबु कायराथंगदा सही खरा असिदा महाकी मथक्ता पालखिबा केसिंग अदुगी मतंगदा यामना कुपना थिजिन हुमजिलबा मतुंगदा साउथ कोरिया की कोर्ट अमना महाक मरा लैरे हायदुना सही मंगा की जेल लैनबगी चेराक पिरखिबनी कोर्टा हानेगी प्रेसिडेंट जुनसुक योलना फोंदोखिबदा महाकना लेबाक असिदा मार्शल लो थमजिनखिबा अदु मतम सांगना थमनबगी पांडमदा पाइखतखिबा थबक नते सुपनगी लेबाक असिदा येकनबा लेबाक सिंगना सथरखिबा प्रेशर सिंग अदु मिचम मियामदा खंगनबगीदमक्ता पाइखतखिबा थौरांग अमने लोइनना साउथ कोरिया की लुसिंगबसिंगी मरक्तसु फमगीदमक्ता अमना अमबु नमथनबा होनरक्लिबा पुमनमक अदु खंगनबगी पांडमदा सथरखिबनी हाइखि अदुबु कोटना लेबाक असिगी थाइनदगी हौना चनदुना लाकपा चनल कांगलोनसिंग पुमनमक महांगा थुवाइखि हाइदुना चेराक अदु पिरखिबनी हाइरे AI की मतमने हाइरबसु टेक्नोलॉजी असिगी चपचाबा मतेंग लौबदा मतम चंखिगनी आर्टिफिशियल इंटेलिजेंस AI की मतमने हाइरबसु टेक्नोलॉजी असिगी चपचाबा मतेंग लौबदा मतम चंखिगनी हाइना AI गा मरी लैनना थबक तौरिबा साइंटिस्ट सिंगना फोंदोक्रे पनबा याबदी हौजे हौजिक चावखलबा लेबाक सिंग खक्ता नतना चावखलगलिबा लेबाक सिंगदसु AI सिजनदुना कानाबा लौनबा होनरे अदुबु रिपोर्ट असिगी मतुंगिना हौजे हौजिक लैरिबा AI की फिबम असी यामना थाजनिंगाई ओइबा हाइबदु लैत्रे मतम अमदा AI ना मियोय पुमनमकी थबक महूत सिंखरगनी हाइनरंबा वाफम अदु सही खरगी मतुंगदा चुमलकपदी याय अदुबु हौजिकमकी ओइनदी मतम अदु लापदा चही क्या अमदी संखिगनी हाइरे तसिंगनमक्ति AI की मतेंग लौगना थबक तौबदा पुंग अमदगी न तरेट फावबगी मतम कनबा ngami अदुबु सादा निम्फुदी मखोयगी तौरक्लिबा थबक अदुदा सेमदोक सादोकपगी तंगाई फदबा लई नुंगति नुमि खुदिंगी AI सिजिनबा मियोय सिंगना फोंदोरक्किबदा अतेनबा मतमगी मनुंगदा AI दा थबक सुहनबा ngamlabasु चामदा चामदी मखोयदा थाजबा थंबा यारोय हाइना फोंदोखे